Ngasi Moreda Police amasung 5th AR amadi 25 AR gi apunba kangbu amana makhal makha kya gi bom yauna nongmei amasung maru kaya marung fakat pangamkre police tagi fangwa pau amagi matung ina additional SP operation More police station gi OC na luchingba apunba kangbu amana ngasi ayuk angan bada Elora Hotel Ladybug area da koishilaga thi humba chathaki hari thi humba gi operation adu da yum kharadi mi amata leiramdaba thingnaki operation adu da yum amada leiramba bora ama hangdoktuna check tobada landa season nagadaba makhal makha kaya gi khutsu khulai sing yauramba thingnaki bani hari khutsu khulai sing adude magazine yauba .38 ki pistol ama country mad bomb tara number 36 ki hand grenade ahom karvan machine gun gi maru marifumanga .38 ki maru ani amadi AK gi maru tarani masigi matangda More police station da case ama lokhatkre hari Mayday masal onsin nabagi thabak asi lepiyu masal ngaktani nusi chanana lemina si haina nupi samas ki president thoksam ramanina phongdokre wafa masingasi lamfelja leiba nupi samas ki office ta pangthokiba paumi singa onabada phongdokibani mak namaka taraduna lamdamasida leminari ba commando su arambai su Mayday masal ngaktani nusi chanana lemina si macha singna ningai sangdana ba tawraklabasu mama singna chumthoknaba lefli icha singna su nusi chanana wari sanaduna apunbana pangalni haibadu Lesi haiba wafam thamki mama khoi na wari se ya ware ba ki hinna tawi se khoi manipuri se loina hato ga moina le ho ya ba ni handa ala bai ga commando ga khana ba gi khulai thato ge haiba che ya sa no khoi ani na taw dana ngasi mai bi ji ka lo laga no thatok laga chatpeki firep lorak liba asisu handok piu masal ngaktanina amaga nungai na daba leinarabasu ngaihaki ni khalaga saunaroi dabani tungi horak liba mirol singna tamhaugadaba afaba parasing tambisi saunadana ningthina wari sanaduna apunbagi lingzel du udminnasi haiba wafam phongdoki mama khoi na wari se ya ware ba ki hinna tawi se khoi manipuri se loina hato ga moina le ho ya ba ni handa ala bai ga commando ga khana ba gi khulai thato ge haiba che ya sa no khoi ani na taw dana ngasi mai bi ji ka lo laga noi na khudai thato ge haiba do thato ko ya roi aduga commando du thato ko ya roi adu ka sarkar da anja sarkar da ani si ya sanna ba tawraga ai khoi ge lamdam manipur se kanna ba hona ga da bani adu ima sing na haji se noi na lo ga da bani mama na hai wa di han to yo bani na loi na ma khulai thato ko ya roi sung yam na wa la ba batam da ma jing lo ya ku di mai tha da hono da taw da khun na pani na sai su pu da ma na mayam dina loi na ma hona ra ga adu ka kali gi khulai thato ko doi ba